Mathai thaina mamangayda yamna mabuk mapaw phaba magi praja miyambu yamna nungsijaba ningthau amakha ajauba leibak amada palami. Mahaki mamingna yaimongba kawe. Mahak asi ina khunba thaujal haibata nattana magi leibak praja miyam adubo asoi angam yaudana haina yamna cheksinna senajaba ningthau amani. Nungti numit khudingi yoimongba mahaki leibak adubo sinba thungna koina chattuna kanagi kari watli karamba mafamdana sothariba haina yamna kupthana yengsilame. Mahaki asigumba mawong mataw asina leibak praja miyamnasu mahakbu yamna phaba ningthau amani haina asuki matek nungsinarame. Aduga ningthau yoimongbagi nupi tara-taruk leirame. Mahakna nupi asuki matek yamna theriba asi. Nupi na hada ngawba aduga nupi da chopagi natte. Mahakini haibada machanupa amatasu leiramde. Machanupi ngaktana sau saba makai leirame. Maram asidagi machanupa amatang phangjanaba haiduna nupi mayam ama lolibane. Nongmagi numitni yoimongba hanagi matawgum mahaki lanmi kharaga sagol tongduna magi leibak praja miyambu yengsinnaba laklami. Matamaduda yamna ahal oiraba hanuba amabu naha pakhang amana phubiduna lawfamda thabak suhanduna leirame. Madu ubada yoimongba yamna sauna hayai. Hai naha pakhang karigino nangna ahal aduk oiraba nupa aduda tathi tawoina tawiribadubo. Ningthau aina yengbada nungaite madu tawbud. Iningthau nupa asiga aiga yanakibagi matung inna aina asumna tawjabani. Masida aigi ira leite. Aduga hainakiba wa haibasidi adum ngaknaba tabani. Iningthau su ningthau ama oina. Aikhoina ngaknakiba hainakiba ngaknakiba wafam asibu ngakna chatnaw haina aikhoigi pukning thogatpiyuni iningthau. Oh Nakhoi anina hainakibagi asumna tawriba oire. Adubu nupa nakhoi anina hainakiba wafam adudi karino haiba aingondasu amukta haiduna khanghalu. Iningthau ahal asina nanai aingondagi yamkhraba senpham amabu pukhibani. Aduga aina selase mangonda pikiba matamdo chahi 3 gi matam thaki. Karigumba chahi 3 gi manung asida selase loinamak singkhatpa loidrabadi mahakbu aigi minai oina punsi chupa sizinagani haina haiki. Aduga wafam asimaksu ahal asina ayaba pibiraki. Adubu chahi 3 helaba phawbada aisu matam khara amuka hena haptuna ngaibirabani. Adubu matam maduda su selada pira o haiba yadabadagi mahakbu aigi lawfam asida puthaduna thabak suhanjabani. Ngaiko seladubu kayam yambanone. Iningthau pangyam yambadi nate sel lupa anidani. Oh adu Kuranadi sel lupa ani adu kadaida sizinakhrabagi. Aduga migi sel adu pururabanina singtokpiba yadabra. Iningthau nanai aihak yamna lairaba misak amani. Aigi nupi ado yamna kanna masa ngamlaktabadagi mabu layengnaba hotnabada sel ado ibungo asidagi pukhibani. Aduga hojikti aigi nupi adusu mahaki anaba aduna maram oiraga kanba ngamdana sikre. Aduga iningthau nanaina nupa asigi sel ado singbasu ngamgadaba mandre. Aidi hojik ahalsu yamna oirabanina migi thabak amatta suge haibasu yabiraktre. Aduna aina nupa asiga hainakibagi matung inna thabak sujaramlibani. Ihe onthoknasu nungaikidredako. Phare Kurana adumaina wana thabak suba adudi ai yengba ngamde. Aduna kuragi atonba sel ado aina singthokpirage. Hai nupa nangi sel lupa anido lawjaro adugane ahal asibu thabak suhalanuko. Asi haiduna sel adubu piramlaga chatkre. Mahaki mataw aduda ahal aduna khurumjaduna lehaurami. Aduga ningthau yoimongba mahaki praja miyam asibu nungsi chanana thamjarabasu mahaki khubam asibu mahut sinbi haunanaba machanupa amata yaudaba asina magi thamoi aduda awabana pik thallibani. Aduga mahaki awanungai khudingda magi mangasubi nupi Sijalaima asina adumak sarug yabirami. Sijalaima masak mataw yamna phajabata nattana lawsing yamna leiba pukjelsu yamna chawbi maharani amani. Mahakti yoimongbagi atai nupi singa manade aduga masak mataw phajaba wakhal tabadasu mana ihen hele. Maram asidagi yoimongbana sumagi atai nupi singdagi sijalaima buna henna nungsina amadi luna tawjarami. Mahakna hairiba makhaisu yoimongbana yadaba tawde.
ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯃꯍꯥꯔꯥꯅꯤꯁꯤꯡ ꯑꯗꯨꯗꯒꯤꯁꯨ ꯌꯣꯏꯃꯣꯡꯕꯅ ꯁꯤꯖꯂꯩꯃꯒꯅ ꯍꯦꯟꯅ ꯂꯣꯏꯅꯕ ꯍꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯗꯁꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯌꯣꯏꯃꯣꯡꯕꯒꯤ ꯑꯇꯩ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯁꯤꯖꯂꯩꯃꯕꯨ ꯌꯥꯝꯅ ꯀꯂꯛꯅꯔꯝꯃꯤ, ꯆꯥꯛꯅꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯣꯏꯃꯣꯡꯕꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯁꯤꯖꯂꯩꯃꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯒꯗꯕꯒꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯃꯍꯥꯛꯄꯨ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕꯁꯨ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯖꯂꯩꯃꯗꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕꯤ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯍꯦꯛ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯇꯩ ꯃꯍꯥꯔꯥꯅꯤꯁꯤꯡ ꯑꯗꯨꯅꯗꯤ ꯁꯤꯖꯂꯩꯃꯕꯨ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯩꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯌꯣꯏꯃꯣꯡꯕ ꯃꯆꯥꯄꯤꯕ ꯌꯥꯎꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯤꯖꯂꯩꯃ ꯌꯣꯏꯃꯣꯡꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯋꯥꯈꯜꯗꯨ ꯈꯔꯁꯨ ꯆꯥꯎꯊꯣꯛꯄ ꯇꯝꯕꯤꯌꯨ꯫ ꯏꯅꯤꯡꯊꯧꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯋꯥꯕꯗ ꯈꯟꯗꯨꯅ ꯂꯩꯔꯗꯤ ꯂꯩꯕꯥꯛꯁꯤꯗꯤ ꯀꯔꯝꯅ ꯁꯥꯐꯒꯅꯤ? ꯑꯗꯨꯒ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯅꯁꯨ ꯏꯅꯤꯡꯊꯧꯒꯤꯗꯃꯛ ꯃꯄꯨ ꯃꯉꯣꯟꯗ ꯊꯧꯅꯤꯖꯔꯤꯕꯅꯤ꯫ ꯃꯍꯥꯛꯅꯕꯨ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯖꯒꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯋꯥꯈꯜ ꯑꯗꯣ ꯄꯤꯛꯁꯤꯟꯕꯤꯒꯅꯨ"꯫ ꯁꯤꯖꯂꯩꯃ, ꯌꯦꯡꯉꯨ, ꯑꯩꯅ ꯊꯤꯔꯤꯕ ꯅꯨꯄꯤ ꯑꯁꯦ 13 ꯁꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇꯁꯨ ꯐꯪꯖꯕ ꯌꯥꯏꯗꯅ꯫ ꯑꯩꯁꯦ ꯏꯄꯥꯞ ꯆꯦꯜꯂꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ, ꯉꯁꯤ ꯐꯥꯎꯕ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯕꯁꯦ꯫ ꯑꯩꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇꯒꯤꯁꯨ ꯀꯥꯏꯅꯅꯕ ꯁꯤꯟꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯁꯤꯟꯒꯦ ꯍꯥꯏꯅꯁꯨ ꯈꯟꯈꯤꯗꯦ꯫ ꯀꯔꯝꯕ ꯏꯔꯥꯜꯒꯤ ꯇꯟꯊꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯐꯪꯂꯤꯕꯁꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯅꯤꯡꯊꯧ, ꯑꯁꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯔꯤꯕ ꯏꯅꯤꯡꯊꯧꯕꯨ ꯀꯔꯤꯒꯤ ꯄꯥꯞ ꯆꯦꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯗ ꯃꯄꯨ ꯃꯍꯥꯛꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯒꯗꯕ ꯂꯩꯔꯕꯁꯨ ꯅꯅꯥꯏ ꯅꯨꯄꯤ ꯑꯩ ꯑꯣꯏꯅ ꯏꯅꯤꯡꯊꯧꯒꯤ ꯃꯍꯨꯠꯇ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯗꯨꯕꯨ ꯐꯪꯖꯒꯦ꯫ ꯁꯤꯖꯂꯩꯃ, ꯅꯪꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯦꯜꯂꯦ꯫ ꯅꯍꯥꯛ ꯈꯛꯇꯅꯤ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤ꯫ ꯑꯇꯩ ꯅꯆꯦ ꯅꯅꯥꯎꯁꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯎꯗꯦ, ꯃꯈꯣꯏꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛꯇ ꯇꯥꯎꯔꯒ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯣꯡꯃꯇꯁꯨ ꯃꯄꯨꯔꯣꯏꯕ ꯑꯩꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯂꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯗꯒꯤꯁꯨ ꯑꯩꯅ ꯅꯪꯕꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯏꯆꯦ ꯏꯅꯥꯎꯍꯣꯏꯁꯦ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯅꯪꯕꯨꯗꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯑꯗꯨꯕꯨꯅꯦ ꯁꯤꯖꯂꯩꯃ, ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯥꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅꯁꯨ ꯑꯩꯒꯤ ꯊꯥꯖꯕ ꯑꯁꯤ ꯃꯥꯡꯍꯟꯒꯅꯨꯀꯣ꯫ ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤꯅ ꯏꯅꯤꯡꯊꯧꯅ ꯌꯥꯗꯕ ꯑꯃꯠꯇ ꯇꯧꯖꯔꯣꯏ꯫ ꯑꯗꯣ ꯏꯅꯤꯡꯊꯧ, ꯉꯁꯤꯁꯦ ꯏꯅꯤꯡꯊꯧꯒꯤ ꯆꯥꯅꯅꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯖꯕ ꯑꯗꯨꯒ ꯁꯦꯕꯥ ꯐꯪꯖꯕꯒꯤ ꯄꯥꯂꯤ ꯑꯗꯣ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯒꯤ ꯑꯣꯏꯅ ꯇꯥꯖꯔꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯍꯥꯎꯔꯕ, ꯏꯅꯤꯡꯊꯧꯅꯁꯨ ꯄꯥꯝꯖꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯃ ꯅꯅꯥꯏ ꯅꯨꯄꯤꯅ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯅꯃꯛ ꯁꯤꯟ ꯂꯥꯡꯗꯨꯅ ꯊꯝꯖꯔꯝꯂꯦ꯫ ꯑꯗꯣ ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯒꯗꯤ ꯆꯥꯛꯈꯨꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯒ ꯆꯥꯊꯣꯛꯄꯤꯔꯣ ꯏꯅꯤꯡꯊꯧ꯫ ꯍꯣꯏ ꯍꯣꯏ, ꯆꯥꯔꯒꯦ ꯆꯥꯔꯒꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯌꯥꯝꯅꯁꯨ ꯍꯥꯎꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯕꯨꯛ ꯑꯁꯦ ꯄꯦꯟꯕ ꯃꯈꯩ ꯆꯥꯔꯒꯦ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯌꯣꯏꯃꯣꯡꯕꯗꯨ ꯁꯤꯖꯂꯩꯃꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯃꯕꯨꯛ ꯊꯟꯅ ꯑꯃꯗꯤ ꯍꯔꯥꯎꯅ ꯆꯥꯔꯤ꯫ ꯑꯗꯨꯒ ꯁꯤꯖꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯇꯧꯕꯤꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯑꯇꯩꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯣꯟꯅ ꯅꯤꯡꯊꯧ ꯎꯗ꯭ꯔꯤꯉꯩ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯔꯝꯃꯤ, ꯏꯅꯥꯎꯆꯥ, ꯃꯁꯤꯒꯤ ꯁꯤꯖꯂꯩꯃ ꯑꯁꯤꯅꯅꯦ ꯏꯅꯤꯡꯊꯧꯁꯦ ꯀꯔꯤ ꯂꯩꯋꯥꯕꯨ ꯇꯧꯁꯤꯟꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯇꯕꯨ ꯏꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤ, ꯑꯩꯈꯣꯏꯁꯤꯗꯤ ꯏꯅꯤꯡꯊꯧꯅ ꯎꯕꯤꯈꯤꯗ꯭ꯔꯦ, ꯁꯤꯖꯂꯩꯃꯗꯅꯤ ꯎꯔꯤꯁꯤ꯫ ꯑꯩꯗꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯊꯃꯣꯏꯁꯦ ꯆꯥꯛꯄꯅ ꯂꯣꯏꯔꯦ꯫ ꯏꯆꯦꯝꯍꯜ, ꯅꯅꯥꯎ ꯑꯩꯈꯣꯏꯁꯨꯅꯦ ꯃꯥꯕꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯍꯥꯛ ꯑꯁꯦ 5ꯁꯨꯕ ꯏꯆꯦꯅꯤꯗꯣ, ꯑꯗꯨꯅ ꯑꯉꯥꯡ ꯑꯩꯈꯣꯏꯅꯗꯤ ꯃꯉꯣꯟꯗ ꯍꯪꯒꯠꯅ ꯉꯥꯡꯂꯨꯕꯁꯨ ꯉꯝꯖꯗꯦ꯫ ꯑꯗꯨꯒ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯈꯖꯤꯛꯇꯪ ꯍꯥꯏꯔꯨꯔꯒꯁꯨ ꯏꯅꯤꯡꯊꯧꯕꯨꯁꯨ ꯀꯤꯖꯩ꯫ ꯑꯗꯨꯅ ꯏꯆꯦꯝꯍꯜꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅꯤꯗꯣ, ꯑꯗꯨꯅ ꯏꯆꯦꯝꯍꯜꯅꯁꯨ ꯃꯍꯥꯛꯄꯨ ꯈꯔ ꯉꯥꯡ ꯆꯩꯗꯨꯅ ꯇꯧꯕꯤꯌꯨꯕ꯫ ꯃꯥꯅꯅꯦ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩꯕ ꯑꯁꯤꯅ ꯑꯩꯈꯣꯏꯁꯨ ꯏꯅꯤꯡꯊꯧꯒ
ꯁꯦꯒ ꯃꯥꯏꯒ ꯋꯥꯔꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟꯒ ꯇꯧꯒꯗꯕꯗꯣ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯏꯆꯦꯝꯍꯜ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯁꯦ ꯆꯪꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯣ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯄꯨ ꯂꯩꯇ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯅꯁꯨ ꯑꯩꯈꯣꯏꯕꯨꯁꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯃꯗꯨꯁꯨ ꯇꯧꯕ ꯌꯥꯕꯖꯥꯠꯅꯤ ꯑꯗꯨꯕꯨꯅꯤ ꯏꯅꯥꯎꯁꯥ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯍꯥꯏꯕ ꯑꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯄꯨ ꯐꯠꯇꯅꯕ ꯁꯤꯜꯂꯦ ꯍꯥꯏꯅ ꯈꯪꯂꯛꯂꯒꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 15ꯃꯛꯅꯦ ꯍꯤꯡꯅꯗꯤ ꯀꯩꯁꯨ ꯊꯝꯕꯤꯔꯔꯣꯏ ꯑꯗꯨꯅꯅꯦ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯌꯦꯡꯗꯨꯅ ꯃꯍꯥꯛꯄꯨ ꯅꯝꯊꯗꯨꯅ ꯊꯝꯅꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯏꯅꯤꯡꯊꯧꯅ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯅꯕ ꯂꯝꯕꯤ ꯑꯗꯣ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯍꯣꯏ ꯑꯗꯨꯕꯨ ꯏꯆꯦꯝꯍꯜ ꯀꯔꯤ ꯀꯔꯝꯕ ꯄꯥꯝꯕꯩꯅꯣ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤꯕꯣ ꯑꯣ ꯂꯩꯔꯦ ꯏꯆꯦꯝꯍꯜ ꯑꯗꯨꯒ ꯏꯅꯥꯎꯆꯥ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯇꯥꯕꯤꯌꯨ ꯍꯌꯦꯡꯁꯦ ꯏꯅꯤꯡꯊꯧꯒꯤ ꯁꯦꯕꯥ ꯐꯪꯖꯕꯒꯤ ꯄꯥꯂꯤ ꯑꯁꯦ ꯑꯩꯅ ꯇꯥꯔꯝꯒꯅꯤ ꯑꯗꯨꯒꯅꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯆꯥꯂꯨꯛꯇ ꯇꯨꯝꯅꯅꯕ ꯍꯤꯗꯥꯛ ꯑꯗꯣ ꯍꯥꯞꯆꯤꯟꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯍꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯅꯤꯡꯊꯧꯒꯤ ꯏꯄꯥꯕꯨꯡ ꯑꯗꯨꯅ ꯄꯤꯕꯤꯔꯝꯕ ꯏꯅꯤꯡꯊꯧꯒꯤ ꯌꯥꯝꯅ ꯂꯨꯅ ꯑꯃꯗꯤ ꯄꯥꯝꯅ ꯊꯝꯖꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯣ ꯑꯩꯅ ꯍꯨꯔꯥꯜꯂꯛꯂꯒꯦ ꯑꯗꯨꯒ ꯁꯤꯖꯂꯩꯃꯒꯤ ꯀꯥꯗ ꯂꯣꯠꯇꯨꯅ ꯊꯅꯝꯂꯒꯦ ꯃꯗꯨ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯂꯤꯛꯐꯥꯡ ꯑꯗꯨ ꯊꯤꯅꯔꯛꯄ ꯃꯇꯝꯗ ꯁꯤꯖꯂꯩꯃꯗ ꯑꯣꯏꯅ ꯃꯔꯥꯜ ꯑꯗꯣ ꯇꯥꯖꯔꯅꯤ ꯏꯆꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯏꯆꯦ ꯁꯤꯖꯂꯩꯃꯕꯨ ꯂꯩꯇ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯗꯣꯏꯅꯤ ꯑꯁꯨꯝꯅ ꯁꯤꯟꯅꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯣꯏꯃꯣꯡꯕꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯩꯔꯥꯡꯇꯣꯟꯅ ꯌꯣꯏꯃꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯨꯛꯇ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈꯤꯅꯕ ꯍꯤꯗꯥꯛ ꯑꯗꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯣꯏꯃꯣꯡꯕꯗꯤ ꯈꯪꯗꯕꯅꯤꯅ ꯆꯥꯛ ꯑꯗꯨ ꯆꯥꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯩꯔꯥꯡꯇꯣꯟꯅ ꯌꯣꯏꯃꯣꯡꯕꯒꯤ ꯇꯥꯡꯂꯕ ꯂꯤꯛꯐꯥꯡ ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯂꯒ ꯁꯤꯖꯂꯩꯃꯒꯤ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯂꯣꯟꯅ ꯊꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯔꯥꯡꯇꯣꯟ ꯑꯗꯨ ꯊꯨꯅꯃꯛ ꯊꯣꯔꯛꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯍꯤꯞꯅ ꯑꯁꯨꯝꯅꯁꯨ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ ꯁꯤꯖꯂꯩꯃ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦꯗꯣ ꯅꯪꯅꯅꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯅ ꯂꯩꯔꯕꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤ ꯃꯉꯥꯏ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯕꯨ ꯏꯅꯤꯡꯊꯧꯅ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗ ꯋꯥꯈꯜꯁꯦ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯏꯅꯤꯡꯊꯧꯅꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯈꯔ ꯈꯟꯕꯤꯔꯅꯤ ꯍꯥꯟꯅꯗꯤ ꯅꯪꯇꯕꯨ ꯈꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯇꯧꯔꯔꯣꯏ ꯏꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯤ ꯑꯗꯣ ꯃꯥꯡꯈ꯭ꯔꯗꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯅꯨꯡ ꯑꯗꯨ ꯌꯣꯏꯃꯣꯡꯕꯒꯤ ꯂꯤꯛꯐꯥꯡ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯅ ꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ ꯌꯣꯏꯃꯣꯡꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯈꯟꯖꯔꯤꯕ ꯇꯥꯡꯂꯕ ꯂꯤꯛꯐꯥꯡ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯉꯝ ꯑꯊꯧ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯜ ꯄꯨꯝꯕ ꯀꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯈꯣꯏ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯩꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯌꯥꯎꯔꯗꯤ ꯁꯦꯡꯅ ꯍꯧꯖꯤꯛꯃꯛ ꯅꯁꯥꯅ ꯅꯔꯥꯜ ꯑꯗꯨ ꯌꯥꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯧ ꯃꯗꯨ ꯅꯠꯇꯗꯨꯅ ꯅꯅꯝꯃꯗꯣ ꯀꯟꯗꯨꯅ ꯂꯩꯔꯒꯗꯤ ꯑꯩꯅ ꯐꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯑꯩꯍꯥꯛ ꯑꯁꯦ ꯐꯔꯕꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯐꯠꯇ꯭ꯔꯕꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕꯒꯦ ꯍꯥꯏꯕ ꯑꯗꯣ ꯅꯈꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯂꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩꯍꯧꯔꯛꯇ꯭ꯔꯤꯉꯩ ꯏꯐꯝꯗ ꯆꯪꯖꯍꯧ ꯑꯗꯨꯕꯨ ꯌꯣꯏꯃꯣꯡꯕꯒꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯩꯔꯥꯡꯇꯣꯟ ꯑꯗꯨ ꯌꯣꯏꯃꯣꯡꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯈꯟꯖꯕꯗ ꯏꯅꯤꯡꯊꯧꯒꯤ ꯏꯁꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯂꯤꯛꯐꯥꯡ ꯑꯗꯨꯕꯨ ꯍꯨꯔꯥꯟꯈꯤꯕ ꯍꯥꯏꯕ ꯑꯁꯦ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯃꯛ ꯏꯅꯤꯡꯊꯧꯒ ꯌꯥꯝꯅ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯑꯣꯏ ꯈꯛꯇꯃꯛꯅ ꯉꯝꯒꯗꯕꯅꯤ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯩꯈꯣꯏ 13 ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯁꯣꯏꯗꯅ ꯍꯨꯔꯥꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯗꯒꯤꯁꯨ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯕꯤꯌꯨ ꯂꯩꯔꯥꯡꯇꯣꯟ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯑꯗꯣ ꯍꯥꯏꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯍꯥꯔꯥꯅꯤ 13ꯃꯛ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯩꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨꯕꯨ ꯂꯧꯁꯤꯟꯕ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯔꯕꯗꯤ ꯅꯁꯥꯅ ꯌꯥꯅ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯍꯧ ꯑꯩꯅ ꯅꯈꯣꯏꯗ ꯗꯟꯗꯤ ꯑꯃꯠꯇ ꯄꯤꯔꯣꯏ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯣꯠꯁꯤꯜꯂꯝꯂꯕꯗꯤ
ꯑꯩꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯑꯐꯕꯗꯤ ꯁꯨꯛꯑꯣꯏ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯗꯤ ꯂꯧꯖꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯣꯏꯃꯣꯡꯕꯅ ꯂꯥꯟꯃꯤ ꯈꯔꯗ ꯌꯥꯊꯪ ꯄꯤꯗꯨꯅ ꯃꯍꯥꯔꯥꯅꯤ 16ꯃꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯤꯖꯂꯩꯃꯒꯤ ꯎꯄꯨꯗꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨ ꯐꯪꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯗꯨꯅ ꯌꯣꯏꯃꯣꯡꯕꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯌꯣꯏꯃꯣꯡꯕꯗꯤ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯠ ꯑꯗꯨ ꯏꯃꯨꯛ ꯉꯥꯡꯕ ꯃꯈꯩ ꯁꯤꯖꯂꯩꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯤꯖꯂꯩꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯤ? ꯂꯤꯛꯐꯥꯡ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯔꯨ ꯑꯣꯏꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯒꯤ ꯂꯤꯛꯐꯥꯡ ꯑꯁꯤꯕꯨ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯤ? ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯍꯟꯈꯤꯗ꯭ꯔꯦ? ꯅꯪꯅ ꯍꯥꯏꯕ ꯑꯩꯅ ꯀꯔꯤ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯦ? ꯅꯪꯕꯨ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯂꯨꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯔ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ? ꯏꯅꯤꯡꯊꯧ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ꯫ ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯤꯛꯐꯥꯡ ꯑꯁꯤꯕꯨ ꯍꯨꯔꯥꯟꯖꯈꯤꯗꯦ꯫ ꯃꯁꯤꯕꯨ ꯍꯨꯔꯥꯟꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯂꯤꯛꯐꯥꯡ ꯑꯁꯤꯕꯨ ꯍꯨꯔꯥꯟꯗꯨꯅ ꯅꯪꯒꯤ ꯎꯄꯨꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯂꯤꯕ ꯑꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯕꯨ ꯀꯝꯗꯧꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ? ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯑꯅꯨ꯫ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯄꯤꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯑꯁꯨꯛꯄ ꯎꯃꯪꯗ ꯂꯩꯕ ꯑꯩꯅ ꯂꯣꯏ ꯊꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯔꯨꯔꯣ꯫ ꯅꯪꯕꯨꯁꯨ ꯑꯩꯅ ꯁꯥ ꯀꯩꯅ ꯊꯜꯂꯕ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨꯗ ꯂꯣꯏ ꯊꯥꯔꯕꯅꯤ꯫ ꯅꯔꯥꯏꯕꯛ ꯐꯔꯒ ꯍꯤꯡꯖꯗꯨꯅ ꯑꯩꯅ ꯍꯥꯟꯅ ꯂꯣꯏ ꯊꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯍꯤꯡꯃꯤꯟꯅꯔꯨꯔꯣ꯫ ꯑꯗꯨꯒ ꯅꯔꯥꯏꯕꯛ ꯊꯤꯔꯒꯅ ꯁꯥ ꯀꯩꯅ ꯆꯥꯗꯨꯅ ꯑꯗꯨꯃꯛ ꯁꯤꯖꯈ꯭ꯔꯣ꯫ ꯆꯠꯂꯣ, ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯩꯒꯤ ꯏꯃꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯅꯨ꯫ ꯁꯤꯖꯂꯩꯃ ꯀꯞꯇꯨꯅ ꯌꯣꯏꯃꯣꯡꯕꯗ ꯊꯕꯛ ꯑꯗꯨ ꯃꯥꯅ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯣꯏꯃꯣꯡꯕꯅꯗꯤ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯁꯤꯖꯂꯩꯃ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨꯗ ꯂꯣꯏ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕꯅ ꯁꯤꯖꯂꯩꯃ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯣꯏ ꯊꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯤ ꯑꯃꯒ ꯃꯥꯒ ꯄꯨꯟꯅ ꯌꯨꯝ ꯑꯃꯗ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯁꯤꯖꯂꯩꯃꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯀꯞꯇꯨꯅꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯁꯤꯖꯂꯩꯃꯒꯤ ꯑꯋꯥꯕ ꯑꯗꯨꯗ ꯁꯔꯨꯛ ꯀꯅꯥꯅꯁꯨ ꯌꯥꯕꯤꯔꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯌꯣꯏꯃꯣꯡꯕꯒꯤ ꯃꯊꯛꯇ ꯃꯈꯣꯏꯕꯨ ꯂꯣꯏ ꯊꯥꯔꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯤꯖꯂꯩꯃꯕꯨꯁꯨ ꯌꯣꯏꯃꯣꯡꯕꯒꯤ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯌꯣꯏꯃꯣꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯐꯪꯖꯗ꯭ꯔꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯣꯏꯃꯣꯡꯕꯗꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯕ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪ ꯍꯩꯔꯕꯤ ꯃꯥꯏꯕꯤ ꯊꯔꯣꯁꯪꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯊꯔꯣꯁꯪꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ꯫ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯁꯪꯒꯥꯏ ꯑꯁꯤ ꯇꯥꯟꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯑꯔꯨꯕ ꯊꯕꯛꯀ ꯂꯩꯔꯕꯒꯦ? ꯏꯃꯥ ꯃꯥꯏꯕꯤ, ꯅꯆꯥꯅ ꯂꯥꯛꯆꯔꯤꯕꯁꯤ ꯏꯃꯥꯒ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃ ꯇꯥꯟꯅꯖꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯅꯆꯥꯁꯦ ꯆꯍꯤꯗꯤ ꯃꯤꯌꯥꯏ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯒꯤ ꯏꯍꯨꯠ ꯏꯔꯤꯡ ꯁꯤꯟꯕꯤꯍꯧꯅꯅꯕ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇꯁꯨ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯅ ꯏꯃꯥ ꯃꯥꯏꯕꯤꯅ ꯃꯁꯤꯕꯨ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯃꯔꯝꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯗꯣ꯫ ꯃꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯐꯅꯤ ꯐꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯅꯦ ꯂꯥꯏ ꯑꯃꯨꯛꯇ ꯈꯨꯔꯨꯝꯖꯗꯨꯅ ꯌꯦꯡꯖꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯁꯪ ꯑꯗꯨꯅ ꯃꯃꯥꯡꯗ ꯃꯩꯔꯥ ꯈꯔ ꯆꯨꯈꯠꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯆꯦꯠ ꯎꯏꯁꯤꯜꯂꯒ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯔꯣꯁꯪꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯌꯣꯏꯃꯣꯡꯕꯗ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯅꯔꯥꯜꯅ ꯅꯠꯇꯦꯅ꯫ ꯏꯅꯤꯡꯊꯧꯕꯨ ꯄꯣꯛꯄꯤꯔꯝꯕ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯗꯣ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯦꯟꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅꯕꯨ ꯄꯥꯝꯂꯕꯗꯤ ꯃꯤꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯅꯨꯄꯤ ꯐꯥꯎꯕ ꯐꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯉꯝꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯏꯅꯤꯡꯊꯧꯅ ꯄꯥꯕꯨꯡ ꯑꯗꯨꯗ ꯁꯥꯞ ꯇꯧꯔꯝꯈꯤ ꯃꯗꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯅꯅꯕ ꯅꯆꯥ ꯑꯃꯠꯇ ꯄꯣꯛꯇꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯝꯂꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯏꯃꯥ, ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯑꯁꯤ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯑꯁꯤꯅ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯝꯗꯅ
kanana ngakpi senbi haugan ima maibi awafam asidagi kokjanaba lambi amata leiraroidra lambi budi karigi leitani napabungna wahalamba imungsing adudagi imung khara amadi haujik phauba Ningthougi leibak aduda leiri aduna makhoi sing adubu thidok piraga Ningthouna nahaki napabung aduki mahut sinduna makhoida lale haina haijaruju matam adu khaktada nangi awaba adu kokai aduga Ningthou nahakna thabak adumasu pangthokpa loiraba matamda aigi inakta amuktanga lakpiko phagani ima maibi ase haiduna yoimongba thinthadana magi leibak aduda laklami aduga maibi aduna hairakibagi matung inna mapabungna wahalamba imungsing aduda yoimongba mahak masamak chattuna mapabungi mahut sinduna lankre makoibu ngakpiwo haina haijarami aduga imungsing adugi miyoising adunadi yoimongbabu nungsibagi damakta mahakbu ngakpirami mathangi numita yoimongba adu anauba asa amaga loinana tharo sangi manakta laklami matam aduda tharo sangna laphoi amunba taraga taruk panba laphoi laphang amakhak yoimongboda piraklami aduga hairai se Ningthou masigi laphoi laphang asimabu paisenbi aduga hauren Ningthou konungde hek yaupaga laphoi sing asibu Ningthougi maharani aduda amamamta pijabi aduga laphoi mayam adugi marakta maru yauba laphoi amakhaktang yauba aduga hairiba laphoi adubu charuba maharani ado machanupa pokadauribani aduga maru yaudaba laphoi chakiba maharani sing aduna machanupi oina loina pokani yoimongbosu yamna harauna laphoi laphang adumabu lauduna tharo sangda hanna khurumjaramlaga mahaksu konungda lagli aduga magi nupi ahal aduda laphoi laphang adumabu piraga makhoi maharani sing aduda amamam yenthoktuna chananaba haina khanghalami yoimongbagi nupi ahal aduna su laphoi sing adubu manaw nupi sing aduda amamam piduna chanakre aduga makhoi loinamak laphoi amamam charabagi matungda tangkhai ama patlaba laphoi amadi lehaurami masidagi yoimongbagi nupi ahal aduna tangkhai patlaba laphoi adubu konunggi manunglomda langthoraklami matam asida apikpa khairoi macha amana laphoi adubu khullaga mahaki mayum tana chatlami aduga khairoi adugi mayum adu siza leimabu loi thakiba mafam aduda oirami khairoi aduna asum chelakpa matamda mayum yaugadaba khajikta ngairapa kana aduda mahakbu langja hairiba uchik aduna tanarakpadagi mahakna pairakpa laphoi adu thadaramlaga hau thaduna chenkhirami adubu laibak pharibadi khairoi aduna thadaramliba laphoi adu siza leimana leiriba mayum adugi mamangmaktada oirambana siza leimana laphoi adubu khunduna charami mafam adudadi chana thaknanabasu marang kaina fangdaba oibana haujikti siza leimasu afang afangba uhai wahai chaduna hinglibani asum tawna haujikti matam khara haukre yoimongbagi nupi khudingmak tharo sangna pirakpa laphoi adubu charuba oibana makhoi loinamak mirolaklami aduga nakal amaromda siza leimasu laphoi adubu chakiba oibana mahaksu mirolaklami siza leima mirole haiba adu khanglakpa matamda leiriba miyoising aduna mahakpu hana nungsidaba adudagi amuka hena tugutchanaba hauраklami mahak asi miyam aduna oktabi amani haina ngangnaba hauраklami aduga siza leima mahak masamaksu matau kamda numirolakibano khanbada mahak yamna ngakjarami aduga miyamna magi maramda thina ngangnaba adu tabada mahakti mathwa yamna nungaijaramde aduna matam ayambada kaptuna leirami mataw asumna leirakpana numit amattagi pungpham amatada konungda leiriba yoimongbagi nupi khudingmak angang loinamak unarami aduga handakti yoimongbana mahaki lanmisingda asumnasu hairami hai inaisa ngasidi nakhoigi maharani imasing asina poklakadoriba machasing asidagi nupi oina poklakpa khudingmak nakhoine hek poklakpaga turelda chattuna langthoklugadabani aine icha nupi mayam asina kokka ngaurabajani aduna makha tana icha nupi amatasu leirakpa ado aina pamdri hojik aina pamlibase icha nupani adunane nakhoi mayam aina hairiba asimak tawko lanmi mayam adusu Ningthougi yathang adubu ngakpa tarami aduna konungda leiriba maharani sing adudi macha nupi ngakta oina poklakpana angang sing adudi hek pokpaga turelda loina langthoktuna hatkre paudu tabada yoimongbana amuk hanna ngakna mahaki lanmi singda hairai karino
Nakhoina hairiba adubu Maharani mayamsing asidagi amanadi soidana machanupa oina pokadaba aduga kamdongna nupi ngakta oina pokliba aina khoigi wafam ase chingadaba ngamde hai nakhoi mayamgi maraktagi kanana soikilan kiduna agang nupa macha adubu nupi ni haina langthokiba yawbagi Iningthau nana ekhoibu thajabi aikhoide Iningthaugi makhada seba phangduna leijaban aduna Iningthauna haiba yathang adutan aikhoina ngakna chachari aduga yathang adubu pangthok jakhiba matamda nana aikhoina asoiba aranba amata su tawjakhide Lanmising asigi wafam aduda haujikti yoimongbodu upai leitre adubu mahaki thamoidadi haujiksu turel aduda langthokhiba magi macha sing aduda nupa macha amadi soidana yawrongani haina khanjarami nakal amaromda sijalai masu masak matau yamna phajaraba macha nupa ama pokcherami adubu mafam aduda leiriba miyoi sing aduna sijalai mabu nungsidaba amadi lanna unaba adudagi sijalai ma amadi magi pokpada ngairiba macha ani adusu irei kallaba turel aduda langthakirami sijalai ma adu masaga sonmane apikpa macha adubu jetna paizaduna irei aduna puba maikaida tauthaduna laklami asum tawna tawtharakpa asina sijalai ma do haujikti masa adu yamna choktaraklami adubu mahak apikpa macha adugidamakta khanduna leijaba thauna kaya ama puthokduna adumak khangli matam asida maibi tharo sang adu mahaki yumgi nakalda leiba turel aduda irujananaba haina kumtharakpani aduga mahakna irei kallaba turel aduda mama machana tawtharakpa adu ubada khuladugi naha khara kauduna mama macha anibu kanbirame aduga magi yumda pushinbiduna maibi tharo sang mahakna masana semjaba hidak nangthak kaya ama bijapithak tawduna mama machagi mathwai adu kanbirame asum tawna numit kharanigi matungdadi sijalai maso hanagi matawgom masa adu kankhalak mahakna tharo sangda hairei ima maibi nahakna ima ichagi thawai ase kanbibagidam nachana punsida singba ngamlaroidaba laman ama tonsinjare bema karigi lamano masidi nama aigi tawdaba yadraba ithawni adugi bema nahaksi kanana aduga kari maramgi pokpada ngairiba nacha asiga nangna irei kallaba turel asida sikrasanu haina huntoklibana masidagi sijalai mana mahak ase yoimongmagi nupini haina sataklami aduga mahakpo maral suglei leitana konung adudagi tanthorakhiba aduga mahakna mirolaktuna machasibu pokchakhi aduga loi thakiba miyam aduna mahakpu hundorakhibagi wari pomba adu lirami masidagi tharo sang adu mamit ngahak uishinduna lairuraba matungda mamit adu tapna pangthoraktuna sijalai mada amuk hairei bema nangna chakhiba laphoi aduna nangbu mirol halakhibanina aduga nangi nacha ase yoimongbagi macha asengmani aduga yengoi nangbu konungdagi tanthohalakhiba adudi nangi nache yaima leirangtona khujin tharang tawduna tanthohalakkhibani aduga wafam ase maharani makhoi loinamak yanaduna sinkhibani ha kari haiba ima ainadi makhoibu aigi hek pokminaba ichi inaugumna khal aduga moina asuk yamna phattana aibu lobiramba masidi ima nacha thawaise othokna nungaijade sese yar icha sidi kaishu nungaitaba tawruran hojikti nacha nupa sigidama khalaga na thauna leina hingdaba yade haying nangi nacha nupa asin mapung marei pharaklaba kana duda nangi su awabagi matam ado loigadawribani tubu isu sigi mingbo nangna kari thoninglibano ne imana nasu amadi aigi thawai asibu kanbirakpani aduna imana oina nasu asigi maming ase thonbiro phare imana ne namana chabu turelgi irei akanba asida lanthengna lae haibagidam isu asigi ming ase irei ngamba haina tholage ko asumna chahi kaya haukhre hojikte irei ngamba pakhang mapung phare mahaksu mapagi matawgu masak mataw yamna phajai miyoi mitawsu chung phiral chapa oibana mabu hek uruba mipum khudingmaki thamoi adu joy tawba ngamkhirami aduga mahakna khuladugi miyoi singkisu mateng yamna pangbirami nongmagi numini irei ngamba thabak ama chathoklubagi mayumda hanjalakpagi lambida naha pakhang amana ahal amabu yamna thina phubiduna leirami madu ubada irei ngambana hairei idaw kaigino ahal asida asuk yamna thina
ꯁꯥ ꯁꯟ ꯄꯨꯕꯗꯧꯅ ꯄꯨꯕꯤꯔꯝꯂꯤꯕꯁꯤꯕꯣ ꯃꯗꯨ ꯐꯠꯇꯦ ꯇꯧꯕꯤꯒꯅꯨ ꯑꯍꯜ ꯑꯁꯤꯅ ꯐꯅ ꯌꯥꯝꯅ ꯁꯣꯏꯕ ꯂꯥꯟꯕ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯕ ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯪ ꯋꯥꯈꯜ ꯑꯗꯨ ꯈꯔ ꯈꯟꯊꯕ ꯐꯩꯀꯣ ꯍꯦ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯅꯪꯅ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯒ ꯑꯩꯈꯣꯏꯗ ꯑꯋꯣꯠ ꯑꯄꯥ ꯁꯥꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯔꯤꯜ ꯂꯩꯔꯒ ꯅꯁꯥꯒꯤ ꯅꯔꯩꯕꯥꯛ ꯑꯗꯨꯗ ꯇꯧꯖꯔꯨꯆꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯏꯔꯩꯉꯝꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯊꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯕꯣꯛ ꯊꯔꯣꯁꯪꯅ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯃꯄꯥꯕꯨꯡꯒꯤ ꯃꯔꯝꯗ ꯍꯪꯖꯔꯝꯃꯤ ꯑꯗꯨꯒ ꯊꯔꯣꯁꯪꯅꯁꯨ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯁꯦꯡꯅ ꯏꯔꯩꯉꯝꯕꯗ ꯂꯤꯕꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯌꯣꯏꯃꯣꯡꯕꯒꯤ ꯂꯩꯕꯥꯛꯇꯒꯤ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯏꯔꯩꯉꯝꯕꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯄꯣꯠꯆꯩ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯔꯩꯉꯝꯕꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯃꯥꯅ ꯇꯨꯔꯦꯜꯗ ꯇꯥꯎꯊꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯏꯁꯩ ꯑꯣꯏꯅ ꯁꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯇꯥꯕꯗ ꯂꯂꯣꯟꯕ ꯑꯗꯨꯒꯤ ꯊꯃꯣꯏꯗꯁꯨ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯖꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯔꯩꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯅ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯏꯔꯩꯉꯝꯕ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯕꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗ ꯆꯤꯡꯅꯕ ꯇꯧꯗꯅ ꯂꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥꯗꯨꯅ ꯑꯗꯨꯃꯛ ꯌꯣꯏꯃꯣꯡꯕꯗ ꯂꯤꯗꯨꯅ ꯈꯪꯍꯟꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯌꯣꯏꯃꯣꯡꯕ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯃꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯎꯕ ꯐꯪꯂꯨꯗ꯭ꯔꯕ ꯁꯤꯖꯂꯩꯃꯕꯨ ꯌꯣꯏꯃꯣꯡꯕꯅ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯤꯖꯂꯩꯃ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯑꯩꯁꯨ ꯑꯁꯥꯎꯕꯅ ꯉꯥꯏꯍꯥꯛ ꯂꯥꯛꯁꯤꯟꯈꯤꯗꯨꯅ ꯅꯪꯕꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕ ꯄꯥꯕꯅ ꯄꯤꯕꯤꯔꯝꯕ ꯂꯤꯛꯐꯥꯡ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯤꯕ ꯅꯪꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯣ ꯃꯇꯝ ꯑꯁꯤꯗ ꯊꯔꯣꯁꯪꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯁꯤꯖꯂꯩꯃꯅ ꯃꯇꯧ ꯀꯝꯗꯧꯅ ꯃꯤꯔꯣꯜꯂꯛꯈꯤꯕ ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯅ ꯏꯔꯩ ꯑꯀꯟꯕ ꯑꯗꯨꯗ ꯀꯝꯗꯧꯅ ꯇꯥꯎꯊꯔꯛꯈꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯌꯣꯏꯃꯣꯡꯕ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯊꯔꯣꯁꯪꯕꯨꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯝꯃꯤ ꯑꯗꯨꯒ ꯁꯤꯖꯂꯩꯃ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯣꯏꯃꯣꯡꯕꯒꯤ ꯇꯥꯂꯣꯏ 15 ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯌꯣꯏꯃꯣꯡꯕꯅꯁꯨ ꯃꯥꯒꯤ ꯇꯥꯂꯣꯏ 15 ꯃꯛꯄꯨ ꯑꯣꯏꯅ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨꯗ ꯂꯣꯏ ꯊꯥꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯣꯏꯃꯣꯡꯕꯅ ꯃꯥꯏꯕꯤ ꯊꯔꯣꯁꯪꯕꯨꯁꯨ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯌꯣꯏꯃꯣꯡꯕ ꯑꯃꯗꯤ ꯁꯤꯖꯂꯩꯃ ꯑꯅꯤꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯏꯔꯩꯉꯝꯕꯕꯨꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯑꯗꯨ ꯆꯞ ꯆꯥꯅ ꯑꯣꯖꯥ ꯒꯨꯔꯨ ꯀꯌꯥꯗꯒꯤ ꯇꯝꯍꯟꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨꯁꯨ ꯀꯣꯟꯅꯊꯪꯗ ꯌꯣꯏꯃꯣꯡꯕꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯍꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯏꯔꯩꯉꯝꯕꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯌꯣꯏꯃꯣꯡꯕꯒꯨꯝꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯆꯦꯛꯁꯤꯟꯅ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗꯅꯕ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ